Social media dagi lokacharaga ngasi thokpa thawdo wathok singge update pijari ahanbada Manipur news update page dagi lokachage madudi haujik Heirok dagi kilometer 30 rom changaga leiba Penyang ngahan khut thongna famduda Kuki militant sing kumaktuna nongmai kaya kaplakle asumna Manipur news update na update pirakle makasa tharakpada arambai tengol gelusing purel korau nganba khumanasu wafam khar thamlakle madudi isal inau sing noina ngaw balang bado aikhoi kem khande noigi damaktani aikhoi Tengnaribase si khangdakai noigi damakta leiriba aikoida onsilaglaga karem ka thainaba usitaba torokpa adudi khangba wai asumna korongan bana thamlagle Kuki militant singna kangsup singda kadangmana singwang phamkayada bomamadi nongmai kapsenduna akan mamongda landarakhre harautelda Kuki militant singi kem oiduna khuchu khulai kya paisinduna leire jiban pausi kanglipaki Meira pausi dagi lokachabani Election Commission of India na taragnipan suba Lok Sabha mikhal pangthong bagi matam lepkhibaga loinana Kuki militant singna meitai kul kayada nomai kapsenduna landarakpa adu matam khara lebloraba matungda ngarang numidang pung 9:40 taba matamda Imphal West District ki manung channa kangsup singda kadangban part 1 2 kautruk maning Bethel Harautel Sansang Mulai amadi Leiron Fayana chingba khul singda Kuki militant singna bom amadi nomai kapsenduna akan mumongda landarakhre loinana Sports University gi maning thangbada leiriba Harautel Kuki khul asida hojik Kuki lalawlop kharage maroiba luchingba mioi sing thomjenduna leibata natana bom amadi afaba makal gi khulai kya paisinduna thangnana leiriba meitai khul singda landana ba sem saduna leire haina Senjam Chirang Youth Club ki President Uyam Jivanna phongdoragle loinana atuba matamda Manipur lengang miyeng changbiduna mafam asidagi Kuki militant sing takthongnaba thabak mai pakna paikhatpiyo maduna trabadi ngaihak leitana thangnana leiriba meitai khulda nongmai kapsenduna landarakhigani haire mahangna hai ngarang Kuki militant singna ikhang khangudana bom amadi nongmai kapsenduna akan mamongda landarakhiba duda Senjam Chirang khulda leiriba kaunu ima ibemagi laisanga irab lamnadana leiriba taruk suba Manipur Rifles ki posta bom yang khairom kapsilakhi maduda bom taruk rom miss oiki Kuki militant singna khulngak liba MR post asi thugainaba akan mamongda Satharaki maduda bom 15 rom post mayada pokhaiki adubu aso apanamadi misiminadi yaukide khut handun nongmai kapa yabagi order phangdrabasu masangak thongnabagi damakta MR first aid singi maikaidagi nongmai kapki haide Kuki militant sing aduna searchlight kya kapkhalakpaga loinana khulngak leba khunja singi bunker khangdoklaga bom amadi nongmai kapsinduna akan mongda landarakhi maduda khulngak pa singi bunker singda akai atoi thokhanbadi ngamkhide adubu thangnana leiriba meitai khul singi khunja singdi safagada famda lanjena ki Kuki militant sing nongmai amadi bom masing khangdana kapsilakhibaduda mafam aduda leiriba army sing put handana nongmai kaptana tumina leithokhiba dubu khunja singna aduki matik pena khide Kuki militant sing na singtaktagi kaptharakhiba bom amadi nongmaina Senjam Chirang khulgi yumgi akoiba mafam amadi labungna singwa mafam kayada tasinduna pokhaiki laibak phabadagi aso apana mata yaukhide haire nongmai kapsilakpaduda garang numidang pung 10 helakpa matamda mafam aduda ngak sel bagi thabak tawriba Assam Rifles ki kangbuna Kuki militant singi maikaida handuna nongmai kaptuna takthoknaba honakhiba dubu khunja singna pen phongdorakhi Senjam Chirang Youth Club ki secretary Uyam Jivanna makhatana phongdorakpagi matunginadi mafam aduda leiriba BSF ki kangbuna Kuki militant singna nongmai kapsenduna landarakhiba duda handuna nongmai kapkhidaba micham miyambu ngak senbagi thabak tawkhidaba do aduki matik miyamna penade maduna mafam adudagi BSF sing lokthoknaba miyamna akanba khongjang sangsinnaba lemnakhre loinana Harautel gi Kuki khulda Kuki militant singi top leader kaya leiriba afaba kusukhulai kya paisenduna thamliba si athubada Manipur lengakna Bharat Lanmi amadi Manipur Police ki combined force na search operation chathaduna takthoknaba honabiyo haire pausina hai ngarang nongmai kaptharakpa thawdo adu pung 9:40 dagi hauraga ahing supa leptana aduba Kuki militant singna thangnana leiriba mitai khulsingda kaptharakhi nongmai kapa adu ngasi anganba yok pung 3 rom taba matamda lepkhi masigi matungda state security force chingba mafam adu thomjilaktuna thiba humbagi thabak chathaki hairi hojiksu khunja sing masa yumda hanjinduna leibada akiba pongnatuna safagada mafamda leinari hairi